ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯤꯡ ꯁꯂꯥꯏꯔꯦꯟ ꯀꯧꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯊꯪ ꯃꯊꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯔꯒ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯂꯩꯕꯥꯛꯁꯤꯕꯨ ꯁꯤꯟꯅꯔꯝꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯠꯈꯤꯕ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯃꯍꯥꯔꯥꯅꯤꯕꯨ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯠꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯍꯦꯛꯇ ꯇꯔꯥꯏ ꯉꯝꯂꯝꯗꯦ꯫ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯝꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯁꯤꯕꯨ ꯍꯥꯠꯄ ꯉꯝꯂꯛꯇꯕꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯈꯛ ꯐꯥꯔꯒ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯂꯩ? ꯀꯔꯤꯒꯨꯝꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ꯫ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯁꯤꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝꯗꯨ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯔꯥꯅꯤꯁꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯅꯤꯡꯊꯧ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯐꯝꯁꯤ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ ꯂꯩꯁꯤꯜꯂꯒ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ꯫ ꯖꯥꯗꯨ ꯍꯩꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯈꯨꯠꯂꯩ ꯊꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯁꯥꯎꯅ ꯃꯅꯥꯏ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨ ꯁꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯕꯨ ꯈꯥꯝꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯥꯔꯤꯕ?" ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯗꯤ ꯀꯣꯅꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯒ ꯍꯜꯂꯛꯄꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯔꯨꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯄꯣꯠ ꯑꯃꯗ ꯑꯩ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯈꯤ꯫ ꯑꯩꯅ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯔꯨꯡ ꯑꯃꯗ ꯑꯩ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯖꯥꯗꯨ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯔꯣꯟꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯂꯤꯕ ꯅꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯆꯩꯔꯥꯛ ꯑꯁꯤꯕꯨꯗꯤ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯥꯡꯁꯥꯡꯗꯨ ꯍꯥꯏꯒꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤꯗ ꯍꯥꯏꯔꯛꯈꯤ, "ꯉꯥꯏꯈꯣ, ꯇꯞꯊꯈꯣ, ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯨꯛ ꯐꯥꯔꯒ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯑꯩꯒꯤ ꯋꯥꯔꯣꯟ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯪꯒꯅꯤ꯫ ꯃꯗꯨꯗ ꯈꯨꯝꯗꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯃꯊꯣꯏ ꯃꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝꯗꯨ ꯍꯥꯏꯗꯣꯛꯂꯝꯂꯕꯁꯨ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯄꯥꯎꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯐꯝꯁꯤ ꯇꯝꯂꯝꯗꯕꯁꯨ ꯌꯥꯏ"꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯅꯨꯄꯤꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯣꯠꯂꯒ ꯊꯝꯃꯨ꯫ ꯑꯩꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯒꯅꯤ꯫ ꯑꯩ ꯁꯤꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯁꯤ ꯁꯣꯏꯗꯅꯃꯛ ꯊꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯔꯨꯕ ꯀꯣꯝꯖꯥꯎ ꯑꯃꯈꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯝꯖꯥꯎꯗꯨꯒꯤ ꯃꯈꯥꯗ ꯌꯣꯠꯀꯤ ꯁꯔꯪ ꯑꯃꯁꯨ ꯊꯝꯒꯗꯕꯅꯤ꯫ ꯁꯔꯪꯗꯨ ꯃꯊꯛ ꯃꯈꯥ ꯆꯤꯡꯈꯠ ꯆꯤꯡꯊ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯃꯛ ꯁꯦꯝꯕ ꯂꯣꯏꯒꯗꯕꯅꯤ꯫
ꯅꯣꯡꯉꯥꯜꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛ ꯍꯤꯡꯁꯥꯕꯤꯗꯨꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥ ꯑꯗꯨꯗ ꯑꯔꯨꯕ ꯀꯣꯝꯖꯥꯎ ꯑꯃꯗꯤ ꯌꯣꯠꯀꯤ ꯁꯔꯪꯗꯨ ꯃꯅꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯨꯠꯂꯥꯏ ꯃꯈꯜ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯦꯝꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯆꯥꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔ ꯂꯣꯠꯂꯒ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤꯡꯁꯥꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯗꯨ ꯍꯤꯡꯁꯥꯕꯤꯁꯤ ꯎꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯃꯌꯥ ꯇꯧꯔꯒ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯁꯤꯅ ꯈꯪꯂꯗꯨꯅ ꯀꯣꯝꯒꯤ ꯄꯣꯅꯥꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯍꯤꯡꯁꯥꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯣꯝꯖꯥꯎꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯤꯡꯁꯥꯕꯤꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯗꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯈꯟꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯚꯝꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯨ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯎꯗꯕꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯗ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯁꯤꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯅ ꯅꯤꯡꯊꯧꯗꯨ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ? ꯃꯗꯨꯗ ꯅꯤꯡꯊꯧꯁꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯪꯒꯨꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯄꯥꯕꯨꯡ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯍꯤꯡꯁꯥꯕꯤꯗꯨꯒ ꯄꯨꯟꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯌꯣꯠꯀꯤ ꯁꯔꯪꯗꯨ ꯃꯅꯥꯏ ꯃꯌꯥꯝ ꯆꯪꯂꯒ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯀꯔꯤꯃꯠꯇ ꯐꯤꯚꯝ ꯀꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯂꯤꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯁꯨ ꯃꯍꯥꯔꯥꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯁꯤꯅ ꯂꯩꯔꯤꯕꯗꯨ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯥꯎꯅ ꯍꯤꯡꯁꯥꯕꯤꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨꯁꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯁꯥꯍꯤꯡ ꯆꯥꯕꯁꯤꯡꯗ ꯄꯤꯖꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯍꯤꯡꯁꯥꯕꯤ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯝꯕ ꯍꯤꯡꯁꯥꯕꯤꯗꯨ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯑꯣꯏꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯍꯤꯡꯁꯥꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗ ꯍꯤꯡꯁꯥꯕꯤꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯅ ꯍꯤꯡꯁꯥꯕꯤꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗ ꯍꯤꯡꯁꯥꯕꯤꯒꯤ ꯃꯃꯥꯡꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ꯫ ꯅꯪꯒꯤ ꯂꯨꯗꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯛꯂꯩ ꯍꯥꯏꯔꯤꯕ ꯂꯩꯗꯨ ꯑꯣꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯁꯥꯕꯤ ꯑꯁꯤ ꯏ ꯊꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯨꯔꯕ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯎꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯂꯔꯦ꯫ ꯁꯂꯥꯏꯔꯦꯟ ꯁꯥꯎꯃꯟꯕꯗꯒꯤ ꯁꯤꯔꯒ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯑꯃꯨꯛꯀꯁꯨ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯅ ꯃꯊ꯭ꯋꯥꯏ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯃꯔꯥꯟ ꯂꯩꯕꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯕꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ, ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛꯁꯤ ꯀꯅꯥꯅ ꯄꯥꯟꯒꯅꯤ? ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯒꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯂꯥꯏꯔꯦꯟꯒꯤ ꯄꯣꯊꯥꯐꯝ ꯁꯦꯝꯂꯤꯕ ꯂꯩ ꯃꯈꯜ ꯁꯨꯅ ꯁꯥꯠꯂꯤꯕ ꯑꯁꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯔꯛꯇ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕ ꯀ꯭ꯋꯥꯛꯂꯩ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯦꯡꯉꯨ, ꯎ ꯃꯊꯛ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯕ ꯂꯩꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯣꯟꯕ ꯂꯩꯔꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯂꯩꯁꯤ ꯀ꯭ꯋꯥꯛꯂꯩ ꯀꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯁꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯄꯥꯜꯗ ꯇꯥꯡꯖꯗꯨꯅ ꯁꯥꯠꯄꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯗꯨꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯨ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯖꯔꯝꯗꯦ꯫ ꯁꯂꯥꯏꯔꯦꯟꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ, ꯏꯄꯥ ꯂꯝꯕꯣꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯃꯗꯨ ꯇꯝꯕ ꯉꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯣꯛꯇ ꯑꯁꯨꯝꯅ ꯇꯝꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯃꯁꯥꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯁꯂꯥꯏꯔꯦꯟꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯁꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯂꯥꯏꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯀꯟꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ꯫ ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯗꯨ ꯁꯨꯛꯆꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯐꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯑꯍꯜꯗ ꯃꯈꯥ ꯇꯥꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯒ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯥꯏꯅꯤꯡꯕꯁꯤꯡꯇꯒꯤ ꯂꯩꯐꯝ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯁꯨ ꯂꯥꯏꯅꯤꯡꯕ ꯑꯃꯒꯨꯝꯅ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯏꯔꯥꯠ ꯊꯧꯅꯤꯖꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯔꯕ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯌꯥꯀꯥꯏꯔꯣꯟ ꯁꯛꯇꯨꯅ ꯁꯥ ꯉꯥ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯀꯌꯥꯕꯨ ꯃꯤꯠꯀꯞ ꯊꯣꯛꯍꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔꯒꯤ ꯀꯌꯥꯃꯔꯨꯝꯁꯨ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯂꯥꯟ ꯇꯧꯔꯒ ꯃꯤꯒꯤ ꯃꯔꯝ ꯃꯨꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯊꯪꯅꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯔꯕ ꯀꯧꯔꯝꯃꯤ꯫ ꯌꯥꯔꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯅ ꯌꯥꯔꯕ ꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯏꯆꯥꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯌꯦꯠ ꯑꯣꯏ ꯄꯥꯝꯕꯣꯝꯅꯤ ꯍꯥꯏꯅꯁꯨ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯛꯄ ꯑꯃꯗꯤ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯀꯌꯥ ꯊꯋꯥꯏ ꯋꯥꯑꯣꯏꯔꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯉꯣꯟꯗꯗꯤ ꯂꯥꯏ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯊꯧ ꯑꯅꯤꯁꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯕꯁꯨ ꯃꯄꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯋꯥꯗꯤ ꯈꯛ ꯍꯦꯛꯇꯣꯛꯂꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯆꯥꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯗꯦ꯫ ꯌꯥꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯒ ꯉꯝꯖꯕ ꯗꯥꯟ ꯈꯔ ꯈꯔ ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯌꯥꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯂꯒ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯝꯖꯕ ꯗꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯑꯊꯣꯏꯕ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯕ ꯅꯤꯡꯊꯧ, ꯉꯥꯏꯈꯣ, ꯅꯪꯒꯤ ꯗꯥꯟꯗꯨ ꯀꯠꯄ ꯌꯥꯔꯣꯏ꯫ ꯃꯐꯝꯁꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯀꯌꯥ ꯊꯧꯅꯤꯖꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯔꯦꯝꯕ ꯇꯥꯍꯟꯒꯅꯨ꯫ ꯃꯁꯤꯗ ꯌꯥꯔꯕ ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯥꯞꯀꯤ ꯃꯁꯛ ꯀꯨꯝꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕꯅꯣ, ꯑꯩꯅ ꯀꯔꯤ ꯂꯦꯡꯖꯈꯤꯕ ꯌꯥꯎꯕꯒꯤꯅꯣ ꯑꯊꯣꯏꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯌꯥꯔꯕ ꯅꯤꯡꯊꯧ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯆꯥꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯀꯌꯥ ꯍꯥꯠꯂꯒ ꯃꯔꯟ ꯃꯊꯨꯝ ꯇꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯟꯕꯤ ꯁꯅꯥꯎ ꯀꯌꯥꯁꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗ ꯀꯠꯄ ꯌꯥꯔꯣꯏ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯕꯤꯁꯥꯞ, ꯅꯧꯖꯔꯤꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯇꯦꯡꯊꯥꯀꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯕ ꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯄꯣꯛ ꯃꯄꯣꯛꯇ ꯌꯥꯝꯅ ꯋꯥꯅ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯜꯂꯒꯅꯤ꯫ ꯃꯗꯨꯗ ꯌꯥꯔꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥ ꯂꯝꯕꯣꯏꯕ, ꯃꯇꯧ ꯀꯔꯝꯅ ꯁꯥꯞ ꯃꯌꯥꯝꯁꯤ ꯀꯣꯛꯀꯗꯒꯦ? ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯈꯨꯝꯃꯤ, ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯜꯂꯨ, ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯅꯍꯥꯛ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯁꯣꯏꯗꯅꯃꯛ ꯇꯥꯒꯅꯤ꯫
ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯖꯩ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯛꯂꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯄꯦꯟꯕꯤꯒꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯌꯥꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯁꯤꯗ ꯃꯄꯥ ꯌꯥꯔꯕ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯝꯂꯒ ꯄꯨꯊꯣꯛꯈꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯀꯛꯂꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯁꯤ ꯈꯣꯡꯊꯥꯡ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯃꯆꯥꯅꯨꯄꯥꯅ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯆꯥꯛꯊꯣꯡꯕꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯍꯨꯁꯤ ꯆꯥꯅꯕꯗꯨꯗ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯍꯜꯂꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯔꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯥ ꯁꯤꯔꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯆꯥꯅꯕꯒꯤ ꯆꯥꯛꯂꯨꯛꯇ ꯍꯨ ꯍꯥꯞꯂꯒ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯅ ꯆꯥꯛꯂꯨꯛꯇꯨ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯗꯨꯅ ꯋꯥꯔꯣꯟ ꯄꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯅꯆꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯠꯂꯛꯇꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯐꯝꯁꯤ ꯂꯣꯠꯀꯦ ꯈꯜꯂꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯍꯣꯡꯂꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕु ꯌꯦꯡꯂꯝꯂꯒ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯁꯤ ꯌꯧꯕ ꯃꯇꯝꯗ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯁꯛꯇꯝꯁꯤ ꯎꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯉꯝꯗꯕꯒꯤꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯔꯕ ꯂꯥꯏꯅꯤꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯁꯣꯏꯅꯥꯏꯕ ꯀꯌꯥꯅ ꯂꯥꯏꯅꯤꯡ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯥꯀꯟꯗꯅ ꯂꯥꯏꯒꯨꯝꯂꯕ ꯆꯠꯄ ꯉꯝꯗꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯍꯨꯒꯠꯄꯤꯔꯝꯃꯤ ꯑꯍꯜ ꯑꯁꯤꯗ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯗ ꯂꯥꯏꯅꯤꯡ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯪꯂꯔꯣꯏ ꯑꯗꯨꯕꯨ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯤꯅ ꯂꯥꯏꯌꯥꯝꯗꯒꯤꯗꯤ ꯑꯊꯣꯏꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡ ꯑꯍꯜꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯙꯧ ꯅꯁꯨꯁꯨ ꯏꯙꯧꯒꯤ ꯇꯨꯡ ꯏꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯗꯒꯤ ꯀꯅꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯃꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯠꯀꯤ ꯄꯤꯗꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯅꯪꯅ ꯋꯥꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯏꯙꯧ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣꯀꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯪꯖꯈꯤꯕ ꯄꯨꯝꯕꯗꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯆꯍꯤ 3 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯃꯝꯂꯤ ꯇꯧꯕ ꯄꯨꯡꯖꯥꯗ ꯍꯧꯒꯠꯂꯒ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯅꯕꯒꯤꯗꯃꯛ ꯂꯩ ꯈꯔ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩ ꯑꯣꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯍꯧꯔꯤꯕ ꯐꯖꯔꯕ ꯂꯩꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯝꯃꯤ
ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯣꯟꯕ ꯂꯩ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯊꯤꯡꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯊꯤꯡꯕꯗꯨ ꯄꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯂꯩ ꯐꯖꯕꯁꯤꯡꯗꯨ ꯑꯁꯨꯝ ꯍꯦꯛꯂꯛꯄꯅ ꯎꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯁꯥꯠꯂꯤꯕ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯣꯟꯕ ꯀ꯭ꯋꯥꯛꯂꯩꯗꯨ ꯍꯦꯛꯂꯨꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯎꯗꯨ ꯀꯥꯔꯒ ꯂꯩꯗꯨ ꯍꯦꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯂꯩ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯑꯁꯤꯅ ꯁꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯁꯂꯥꯏꯔꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯍꯪꯂꯛꯏ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ?" ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯂꯒ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯄꯤꯔꯣ꯫ ꯃꯇꯝ ꯈꯔ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯨꯕ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ." ꯃꯁꯤꯗ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯨꯅꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯅꯧꯅ ꯍꯜꯂꯛꯍꯟꯕꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯁꯤ ꯊꯥꯖꯒꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯔꯩꯕꯥꯛ ꯇꯥꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯔꯩꯕꯥꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯎꯖꯕ ꯐꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯌꯥꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫